oirakani irana mairi khalde aidi asumna oirakani irana mairi nahag yaudravada lele aina nai tumta nahag yaudravada lele aina nai tumta mai chak se khanduna ning sing lagle adu ngai matam do aibu kaya da khanje khiba belak tare hau khaba matam do aina di kaya da lena khiba halako amuktam iral se ya jare halako amuktam iral se ya jare nahag yauda leliba punsi se lamko nang Tabal yeng lui lột khi masu lấy chilak ta warung Tabal yeng lui lột khi masu lấy chilak ta safukan na tamoy ginungsiba miray ruba ay senga sidi miray dire kuding na nang yaudravada fanglenga sidi na famda fangkiba China do halako 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 mafam kuding chatli aina Thiri nung shigi kongul mafam kuding chatli aina Thiri nung shigi kongul dang lay taba mafam ase ihang hang hore nang nahai khiba wahay singdo singduna leire ngasi sunili nangi konthana taning banung shi khonjel fangdare hokraba
Leli aina ni ngamda Pirakho Jaina Thamoida Iralgini Harauna Laurage Halakho amuktang iral se yajare halakho